ꯃꯃꯥꯡꯉꯩꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯤꯡꯊꯧ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯗꯨꯅꯇ ꯂꯩ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯕꯨ ꯃꯃꯥꯡ ꯃꯇꯝꯗꯒꯤ ꯍꯧꯅ ꯆꯩꯅꯥ ꯄꯨꯕ ꯑꯅꯥꯕ ꯑꯃꯈꯛ ꯅꯥꯗꯨꯅ ꯂꯥꯛꯈꯤ꯫ ꯐꯥꯎꯔꯕ ꯃꯥꯏꯕꯁꯤꯡꯅ ꯃꯥꯒꯤ ꯑꯅꯥꯕꯗꯨ ꯐꯍꯟꯕ ꯉꯝꯂꯝꯗꯦ꯫ ꯑꯅꯥꯕꯗꯨꯅ ꯅꯤꯡꯊꯧꯗꯨ ꯍꯦꯟꯅ ꯁꯣꯟꯊꯍꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯃꯥꯒꯤ ꯑꯅꯥꯕꯗꯨ ꯐꯍꯟꯕ ꯉꯝꯕ ꯃꯤꯗ ꯃꯆꯥꯅꯨꯄꯤ ꯊꯥꯖꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯤꯟ ꯑꯃꯈꯛꯅ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯩ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯅ ꯂꯤꯟꯗꯨꯗ ꯍꯪꯂꯛꯏ, "ꯅꯍꯥꯛꯇꯤ ꯀꯔꯤ ꯄꯥꯝꯕꯒꯦ?" ꯂꯤꯟꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯅꯍꯥꯛ ꯐꯪꯉꯝꯗ꯭ꯔꯕ ꯑꯅꯥꯕ ꯑꯃꯅ ꯅꯥꯔꯦ ꯍꯥꯏꯕ ꯑꯩ ꯇꯥꯔꯦ꯫ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯑꯅꯥꯕ ꯐꯍꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯌꯥꯎꯔꯤ꯫ ꯑꯩꯅ ꯆꯤꯛꯄ ꯃꯇꯝꯗ ꯀꯅꯥꯃꯠꯇ ꯁꯤꯕ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯑꯩꯒꯤ ꯍꯨ ꯑꯁꯤꯗꯤ ꯍꯛꯆꯥꯡꯕꯨ ꯐꯍꯟꯕ ꯉꯝꯃꯤ꯫ ꯅꯍꯥꯛ ꯃꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯒꯗ꯭ꯔꯥ?" ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡꯗꯨ ꯑꯍꯥꯟꯕꯗꯗꯤ ꯆꯤꯡꯅꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯟꯗꯨꯅ ꯃꯤꯑꯣꯏꯕꯒꯨꯝꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯁꯨꯝꯕꯒꯨꯝ ꯐꯥꯎꯈꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯑꯅꯥꯕꯗꯨꯒꯤ ꯆꯩꯅꯥꯗꯨꯅ ꯁꯤꯕ ꯐꯥꯎꯕ ꯀꯤꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯂꯤꯟꯗꯨ ꯃꯉꯣꯟꯗ ꯆꯤꯛꯍꯜꯂꯦ꯫ ꯂꯤꯟꯗꯨꯅ ꯅꯤꯡꯊꯧꯗꯨ ꯍꯦꯛ ꯆꯤꯛꯄꯒ ꯅꯤꯡꯊꯧꯗꯨ ꯂꯩꯃꯥꯏꯗ ꯑꯁꯤꯕꯒꯨꯝꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯤꯜꯂꯝꯕ ꯃꯌꯥꯝꯗꯨ ꯀꯞꯅ ꯂꯥꯎꯅꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯂꯤꯟ ꯑꯗꯨꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏ, "ꯉꯥꯏꯈꯣ, ꯂꯥꯡꯈꯤꯒꯅꯨ꯫ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯕꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯊꯨꯅꯃꯛ ꯐꯔꯛꯀꯅꯤ." ꯇꯁꯦꯡꯅꯃꯛ ꯅꯤꯡꯊꯧꯗꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯗꯨ ꯂꯣꯏꯅꯃꯛ ꯐꯔꯝꯂꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯂꯤꯟꯗꯨ ꯍꯟꯅ ꯊꯥꯒꯠꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯃꯥꯔꯤꯌꯥꯕꯨ ꯂꯤꯟꯗꯨꯗ ꯊꯥꯖꯔꯦ꯫ ꯃꯥꯔꯤꯌꯥꯗꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯂꯤꯟ ꯑꯃꯗ ꯊꯥꯖꯔꯦ ꯈꯪꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯃꯥꯔꯤꯌꯥꯗꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯇꯝꯗꯨꯗ ꯃꯥꯔꯤꯌꯥꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯤꯟꯗꯨ ꯏꯆꯝ ꯆꯝꯕ ꯂꯤꯟ ꯅꯠꯇꯦ꯫ ꯃꯍꯥꯛꯁꯤ ꯇꯁꯦꯡꯅꯃꯛ ꯅꯤꯡꯊꯧ ꯃꯆꯥꯅꯤ꯫ ꯃꯃꯤꯡꯅ ꯗꯣꯟ ꯖꯨꯋꯥꯟ ꯀꯧꯏ꯫ ꯃꯍꯥꯛꯁꯤ ꯂꯩꯋꯥ ꯇꯤꯟꯋꯥꯅ ꯊꯥꯈꯤꯕꯗꯒꯤ ꯂꯤꯟ ꯑꯣꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯆꯥꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯤ ꯑꯣꯟꯕ ꯉꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯗꯨꯅ ꯃꯤ ꯑꯣꯜꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛ ꯂꯝ ꯑꯗꯨꯗ ꯀꯣꯏꯊꯣꯛꯀꯦ ꯍꯥꯏꯅ ꯃꯥꯔꯤꯌꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯔꯤꯌꯥꯅ ꯃꯗꯨ ꯌꯥꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯑꯔꯣꯟꯕꯁꯤ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯇꯩꯗꯨꯅ ꯃꯥꯔꯤꯌꯥꯒꯤ ꯀꯥꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯥꯔꯤꯌꯥꯕꯨ ꯐꯥꯔꯒ ꯅꯨꯃꯤꯗꯥꯡꯗ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯗꯣꯟ ꯖꯨꯋꯥꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯔꯤꯌꯥꯅ ꯑꯁꯦꯡꯕꯗꯨ ꯁꯨꯛꯍꯥꯏ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯆꯦꯁꯤꯡꯅ ꯃꯥꯔꯤꯌꯥꯕꯨ ꯇꯔꯥ ꯀꯛꯆꯦꯡꯅ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯄꯨꯟꯁꯤꯜꯂꯒ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯀꯛꯆꯦꯡꯅ ꯆꯤꯛꯄꯗꯨꯗ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯑꯁꯦꯡꯕꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯃꯆꯦꯁꯤꯡꯅꯁꯨ ꯃꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅꯃꯛ ꯈꯪꯂꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯅꯨꯃꯤꯗꯥꯡꯗ ꯃꯤ ꯑꯣꯜꯂꯒ ꯆꯠꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯂꯤꯟ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯈꯤ꯫ ꯃꯥꯔꯤꯌꯥꯁꯨ ꯊꯤꯕ ꯂꯦꯞꯇꯦ꯫ ꯃꯥꯔꯤꯌꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯊꯦꯡꯅꯕ ꯃꯤ, ꯊꯦꯡꯅꯕ ꯂꯩ ꯑꯃꯁꯨꯡ ꯊꯦꯡꯅꯕ ꯎ ꯄꯥꯝꯕꯤꯁꯤꯡꯗ ꯃꯄꯨꯔꯣꯏꯕꯕꯨ ꯍꯪꯖꯩ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯗꯣꯟ ꯖꯨꯋꯥꯟꯕꯨ ꯈꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯆꯣꯛꯊꯔꯕ ꯑꯃꯁꯨꯡ ꯑꯋꯥꯕꯅ ꯊꯜꯂꯕ ꯃꯥꯔꯤꯌꯥ ꯎꯅꯥ ꯑꯍꯨꯝꯈꯛ ꯄꯥꯟꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯇꯨꯝꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯃꯪꯗ ꯃꯄꯨꯔꯣꯏꯕꯗꯨ ꯑꯅꯛꯄꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯅ ꯎꯔꯦ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯅ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯨꯝꯂꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯗꯨ ꯑꯅꯥꯕꯗꯨ ꯐꯍꯟꯅꯕꯒꯤ ꯍꯤꯗꯥꯛꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯔꯤꯌꯥ ꯃꯤꯠꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯅꯥ ꯑꯍꯨꯝ ꯄꯥꯟꯕ ꯎ ꯄꯥꯝꯕꯤꯗꯨ ꯀꯥꯈꯠꯇꯨꯅ ꯃꯅꯥꯗꯨ ꯍꯦꯛꯂꯦ꯫ ꯑꯗꯨꯒ ꯃꯃꯪꯗ ꯎꯈꯤꯕꯗꯨꯃꯛ
ꯃꯃꯩ ꯊꯪꯗ ꯌꯨꯝꯗꯨ ꯐꯪꯂꯦ꯫ ꯌꯨꯝꯗꯨꯗ ꯍꯦꯛ ꯆꯪꯒꯦ ꯇꯧꯕꯒ ꯃꯁꯛ ꯊꯤꯕꯤ ꯃꯨꯁꯤꯟ ꯃꯨꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯤꯗꯨꯗ ꯗꯣꯟ ꯖꯨꯋꯥꯟ ꯍꯪꯕꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯃꯍꯥꯛ ꯁꯤꯗ ꯂꯩ, ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅꯗꯤ ꯅꯥꯔꯦ꯫ ꯃꯇꯝꯗꯨꯗ ꯃꯥꯔꯤꯌꯥꯅ ꯄꯥꯈꯠꯅ ꯈꯨꯝꯃꯤ, ꯑꯩꯕꯨ ꯃꯥꯒ ꯑꯃꯨꯛꯇꯪ ꯎꯅꯍꯟꯕꯤꯌꯨ, ꯃꯥꯒꯤ ꯑꯅꯥꯕꯗꯨ ꯐꯍꯟꯕ ꯉꯝꯅꯕ ꯍꯤꯗꯥꯛ ꯄꯨꯔꯛꯏꯍꯦ꯫ ꯁꯛꯊꯤꯕꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯒꯤ ꯋꯥꯁꯤ ꯏꯜꯂꯕꯗꯤ ꯃꯥꯕꯨ ꯀꯟꯕ ꯌꯥꯒꯅꯤ꯫ ꯅꯪ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯥꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯃꯥꯕꯨ ꯁꯦꯕꯥ ꯇꯧꯕ ꯌꯥꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯅꯪꯕꯨ ꯁꯛ ꯈꯪꯂꯔꯣꯏ꯫ ꯑꯗꯨꯒ ꯑꯩ ꯅꯪꯕꯨ ꯁꯛꯊꯤꯕꯤ ꯑꯃ ꯑꯣꯏꯅꯕ ꯂꯩꯋꯥ ꯊꯥꯒꯅꯤ꯫ ꯃꯥꯔꯤꯌꯥꯅ ꯉꯛꯅ ꯈꯨꯝꯃꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝ ꯇꯧꯔꯤꯕꯁꯤꯕꯣ? ꯁꯛꯊꯤꯕꯤ ꯑꯃꯨꯕꯤ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯤ, ꯃꯔꯝꯗꯤ ꯑꯩ ꯗꯣꯟ ꯖꯨꯋꯥꯟꯕꯨ ꯄꯥꯝꯃꯤ꯫ ꯃꯥꯕꯨ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯊꯥꯈꯤꯕ ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯂꯩꯋꯥꯗꯨ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯇꯝ ꯄꯨꯝꯕꯗ ꯃꯤ ꯑꯣꯏꯔꯒꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯍꯧꯈꯤꯕ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯀꯥꯎꯍꯟꯈ꯭ꯔꯕꯅꯤ꯫ ꯅꯪꯁꯨ ꯃꯥꯅ ꯈꯪꯕ ꯉꯝꯂꯔꯣꯏ꯫ ꯅꯪꯅ ꯃꯥꯕꯨ ꯀꯟꯕ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯕ ꯇꯥꯕꯅꯤ꯫ ꯃꯥꯔꯤꯌꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯇꯧꯅꯤꯡꯕꯗꯨ ꯇꯧꯔꯣ, ꯃꯍꯥꯛꯇꯗꯤ ꯀꯟꯕꯤꯌꯨ꯫ ꯁꯛꯊꯤꯕꯤꯗꯨꯅ, ꯐꯔꯦ, ꯑꯩ ꯅꯪꯕꯨ ꯁꯛꯊꯤꯕꯤ ꯑꯣꯜꯍꯜꯂꯒꯦ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯗꯣꯞ ꯑꯁꯤꯃꯗꯤ ꯄꯤꯕꯤꯒꯦ꯫ ꯅꯪꯅ ꯃꯁꯤ ꯁꯤꯔꯤꯉꯩ ꯃꯇꯝꯗ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯐꯖꯕꯗꯨ ꯃꯥꯡꯂꯣꯏ, ꯑꯗꯨꯕꯨ ꯃꯁꯤ ꯅꯪꯅ ꯗꯣꯟ ꯖꯨꯋꯥꯟꯒꯤ ꯃꯃꯥꯡꯗꯗꯤ ꯁꯤꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯏꯟꯗ꯭ꯔꯕꯗꯤ, ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯅꯪꯒꯤ ꯃꯔꯝꯗ, ꯈꯨꯗꯣꯞꯁꯤꯒꯤ ꯃꯔꯝꯗ ꯗꯣꯟ ꯖꯨꯋꯥꯟꯗ ꯇꯝꯂꯕꯗꯤ ꯅꯕꯥꯅꯤꯃꯛ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯛꯊꯤꯕꯤꯗꯨꯅ ꯃꯥꯔꯤꯌꯥꯗꯒꯤ ꯎꯅꯥꯗꯨ ꯂꯧꯔꯒ ꯗꯣꯟ ꯖꯨꯋꯥꯟꯗ ꯄꯤꯖꯔꯦ꯫ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯤꯡꯊꯧ ꯃꯆꯥꯗꯨ ꯑꯅꯥꯕꯗꯨꯗꯒꯤ ꯐꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯥꯔꯤꯌꯥꯕꯨꯗꯤ ꯇꯁꯦꯡꯅꯃꯛ ꯀꯥꯎꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯅꯥꯕꯗꯨ ꯐꯍꯟꯕꯤꯔꯤꯕ ꯁꯛꯊꯤꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯋꯥꯗꯨ ꯌꯥꯗꯨꯅ ꯁꯛꯊꯤꯕꯤꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯌꯥꯔꯦ꯫ ꯃꯇꯝꯗꯨꯗ ꯁꯛꯊꯤꯕꯤꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯥꯔꯤꯌꯥꯗꯤ ꯁꯛꯊꯤꯕꯤ ꯑꯣꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯗꯣꯟ ꯖꯨꯋꯥꯟꯕꯨꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯕꯥ ꯇꯧꯖꯩ꯫ ꯃꯥꯔꯤꯌꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯋꯥꯕꯅ ꯊꯨꯝꯍꯠꯂꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯄꯥꯜꯊꯣꯡꯒꯤ ꯐꯖꯕꯁꯤ ꯅꯠꯇꯦ꯫ ꯃꯥꯔꯤꯌꯥꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯆꯝꯖꯕ ꯃꯇꯧꯁꯤꯗ ꯗꯣꯟ ꯖꯨꯋꯥꯟꯕꯨ ꯃꯥꯔꯤꯌꯥꯗ ꯆꯤꯡꯁꯤꯟꯕ ꯄꯣꯛꯏ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥꯔꯤꯌꯥꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯄꯣꯛꯏ꯫ ꯃꯁꯤꯅ ꯃꯥꯔꯤꯌꯥꯗ ꯁꯛꯊꯤꯕꯤ ꯅꯨꯄꯤꯗꯨꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯁꯥꯎꯍꯜꯂꯤ꯫ ꯅꯣꯡꯃꯗꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯗꯣꯟ ꯖꯨꯋꯥꯟꯅ ꯑꯁꯨꯝ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯔꯕ ꯏꯁꯩꯒꯤ ꯁꯨꯔ ꯑꯃꯈꯛ ꯇꯥꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯃꯩꯗ ꯃꯥꯔꯤꯌꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯌꯧꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯗꯣꯟ ꯖꯨꯋꯥꯟꯅ ꯆꯤꯡꯅꯕꯒ ꯂꯣꯏꯅꯅ ꯃꯥꯔꯤꯌꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯒꯤ ꯑꯍꯣꯕꯗ ꯂꯣꯟꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯤ ꯃꯥꯔꯤꯌꯥꯅ ꯈꯨꯗꯣꯞ ꯁꯤꯖꯤꯟꯗꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯟꯈꯤꯕꯒꯤ ꯃꯇꯝꯅꯤ꯫ ꯁꯛ ꯊꯤꯔꯝꯕꯤ ꯃꯥꯔꯤꯌꯥꯅ ꯁꯛꯍꯦꯟꯕꯤ ꯑꯃ ꯑꯣꯟꯈꯤꯕ ꯑꯗꯨꯗ ꯑꯉꯛꯄ ꯄꯣꯛꯏ꯫ ꯃꯥꯔꯤꯌꯥꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯗꯣꯟ ꯖꯨꯋꯥꯟ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯖꯔꯛꯈꯤ꯫ ꯃꯥꯔꯤꯌꯥꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯆꯤꯟ ꯇꯨꯝꯂꯕ ꯁꯥꯡꯂꯕ ꯀꯥꯇꯤ ꯑꯅꯤꯈꯛ ꯃꯥꯔꯤꯌꯥꯒꯤ ꯀꯣꯛꯇꯣꯟ ꯃꯊꯛꯇ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯥꯔꯤꯌꯥꯕꯨ ꯊꯤꯟꯒꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈ꯭ꯔꯦ꯫ ꯁꯛꯊꯤꯕꯤ ꯑꯃꯨꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯇꯧꯔꯤꯕꯗꯨ ꯂꯣꯏꯅꯃꯛ ꯎꯔꯗꯨꯅ ꯀꯥꯇꯤ ꯑꯅꯤꯗꯨꯗ ꯃꯥꯔꯤꯌꯥꯕꯨ ꯊꯤꯟꯅꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯗꯣꯟ ꯖꯨꯋꯥꯟꯅ ꯑꯔꯩꯕ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯊꯣꯡꯗꯨ ꯅꯝꯈꯥꯏꯔꯦ, ꯑꯗꯨꯒ ꯀꯥꯇꯤꯗꯨ ꯇꯥꯞ ꯐꯥꯔꯒ ꯊꯨꯗꯦꯛꯏ꯫ ꯃꯥꯔꯤꯌꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯀꯞꯂꯗꯨꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯂꯤꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯗꯣꯟ ꯖꯨꯋꯥꯟꯅ ꯃꯥꯔꯤꯌꯥꯕꯨ ꯄꯨꯔꯗꯨꯅ ꯃꯔꯩꯕꯥꯛ ꯇꯝꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯂꯨꯔꯕ ꯃꯆꯥꯅꯨꯄꯥ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ꯫ ꯃꯄꯥ ꯅꯤꯡꯊꯧꯗ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯍꯩꯕꯤ ꯁꯛꯊꯤꯕꯤ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯂꯤꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯀꯌꯥꯃꯔꯨꯝ ꯊꯥꯗꯨꯅ ꯐꯠꯇ꯭ꯔꯕꯤ ꯅꯨꯄꯤꯗꯨ ꯐꯥꯍꯜꯂꯨꯔꯦ, ꯑꯗꯨꯒ ꯐꯠꯇ꯭ꯔꯕꯤ ꯅꯨꯄꯤꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯃꯩꯗ ꯗꯣꯟ ꯖꯨꯋꯥꯟ ꯑꯃꯁꯨꯡ ꯃꯥꯔꯤꯌꯥ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥꯋꯥꯔꯤ
हुईना ममई हाइकिबा थाइना ममांगैदा खुंगंग अमदा इना खुनबा नुपा अमखक लेरम्मी नुपा सिगी हुई अमगा हौदोंग अमगा लै नुपा सिगी नुपीदी सीख्रे अदुगा मागी मचा नुपीदी सहरदा महै तंबगी लैखी महाकना मचा नुपीबु असुक्की मतिक लूना तौजै चयोल खुदिंगी मागी हुई अदुगा हौदोंग अदुगा मखोय अनिसी थादुना मचा नुपीदा पोचै अमदी खुदोल पोना चिंगबा पी हुई अदुदी यामना अहल ओइरे मयासु लोइनमक केनख्रे अदुगा अतोपगा खतनबसु ngamdre अदुगा हौदोंग अदुदी मपांगल यामना कल्ली अदुगा सिंगबसु यामना सिंगी मखोय अनिसी पुनख्रबदी अतोपनगा लाक्सबा ngamde हौदोंग दुदी लौसिंग सिजिनदुना मसामक अमदी हुईदुबु ngakthoi अदुगा हुईदुदी मनम नंबा अमसुंग लंबी थीबसी अदुकी मतिक यामना है मरमदुना मपुना मखोय अनिबु अरु अरुबा थबक कयामरम थाई नोंमदी नुपादुना मचानुपी अदुदा मित्रंगी खुदोप अमखक थागे हाइना खल्ली अदुना मागी हुईगा हौदोंगदा खुदोपतु थिल्लुना बहाइरे अदुगा असुमना हौदोंगदा हाइरई हौदोंग नंगना मसिगी खुदोपसी पाइरो इचानुपीदा पियुको ताहोनबा यादेको अदुदगी हुईदा अमुक हाइरई अदुगा नंगना लंबी लुसिंगदुना चलुको कनामतना हौदोंगदा अयेटपा पिहनबा यादेको मतुंगदा सासिंगदु चटख्रे मखोय असुम फना सांगना लाक्लबा मतुंगदा तुरेल अमगी मपाल यौरे तुरेलदु थोंगसु लैते अदुगा अनकपदा हिसु लैते अदुना मखोय तुरेलदु लांथोकपा मतमदा इरोइदुना लांथोकपा ताय तुरेल मपालदु हेक यौरकपगा हुईदुना हौदोंगदुदा हाइरई हौदोंग खुदोपतु अइंगोंदा पिरओ नंगदी इरोइबा हैतबनिना इसिंगदा ताहौनी अइ पुगे हौदोंना खुम्मी यारोय इपुना ngasai अखोइदा करी हारखी असुमना ngahak मखोय यतनरे अदुदगिदी हुईदुना सावगलक्तुना खुदोपतु मंगोंदा पिरक्त्रबदी हौदोंगदु हाटकनी हाइना किहल्ली अदुदगिदी हौदोंना खुदोपतु लैमाइदा खंगथा थादै हुईदुना मधु मयाना चिक्तुना लौखटली अदुगा मखोय अनि तुरेलदा लांथोकनबा कुमथरकले तुरेलगी इसिंग इसेलदु अदुक्की मतिक इरै कल्ली हुईगा हौदोंगदु तुरेलदु लांथोकनबा होनबदा अदुक्की मतिक अवाबा अमा ओइरे पुंग अमरोम वाना होनदुना इरोइदुना ममै थंगदा लांथोकले मखोय अनि वामनबदगी तोरबांदा ngahak famduna pothai matamduda हौदोंना पाखतना लाउरई खुदोपती नंगी यानुंगदा यावबु उदेना हुईदु स्वाई लावी महाक ngasai इरोइबदा वामनबदगी इसिंगदा मया काथोकलुबदु निंसिंगलखी हुईदुना पाखतना खुम्मी खुदोपतु इसिंगदा ताहोरमाले कमाय तौनी हौदोंना खुम्मी अस उपाय लेते अखोय युमदा हल्लगा इपुदा तमलुबना फरदोंग माले हुईदुना अदो अइदी इपुना अइबु सोइदनमक दंदी पिरनी अइ यामना कीरे मतुंगदा मखोय युमलोमदा हलए मयुमदा असुम असुम नक्सिलक मतमदा हुईदु मपुना करी तौरकदगी खनबदा हेना अकीबा फाउरई अदुना हुईदु युमदगी थोरक्तुना मान हेक ngamba मखै कन्ना चेनख्रे हुईदु अमुक हन्ना उखिद्रे हौदोंगदुदी युमदा हलक्लगा हुईदुना करमना खुदोपतु मांगनखिबा हाइबदु तमले अदुदगी सावरबा मपुना हुईदु ममै कक्कनी हाइना साउना हाइरई मपुदुना खंगना चानबसिंगदा मागी हुईदु उब्रा हाइना कोयहंग हंगी अदुगा कनागुंबना हुईदु फंगलबदी मना पीगनी हाइरउ हाइनसु लौथोकलम्मी नुपादु कोइचत चतुना मागे चेनख्रब हुईदु कोइथिथि लंबीदा थेंगनबा हुईदा असुमना हंगी नंगबु अइगी मया टेक्लबा अइगी खुदोप मांगनखिबा हुईदुरा मतमदुदा हुईसिंगना नुपादुना थिरक्लिबा हुईदु नत्ते हाइबगी मवोंगदा ममैदु फेट हाइ असुमना थेंगनबा हुई खुदिंगदा हंगबा मतमदा हुई खुदिंगमक ममै हाइदुना नत्ते हाइना खंगलक्खी नुपादुना असुम हंजन हंगमनबदगी हुईसिंगना ममै हाइबसी हैनबी ओइखी मसिदगी हौना हुईना ममै हाइखिबनी हाइना थाजनै हौजिक अमुक तामिनरसी फुंगावारी नुपी अनि
ꯃꯃꯥꯡꯉꯩꯗ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯋꯥꯔꯤꯕꯒꯤ ꯃꯔꯝꯁꯤ ꯑꯇꯩ ꯅꯠꯇꯦ, ꯃꯍꯥꯛꯁꯤ ꯃꯁꯛ ꯊꯣꯏꯗꯣꯛꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯗꯨ ꯀꯥꯏꯅꯔꯣ, ꯑꯗꯨꯒ ꯃꯥꯒ ꯂꯩꯔꯁꯤ ꯍꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯗꯨ ꯌꯥꯔꯦ꯫ ꯃꯥꯅ ꯃꯥꯒꯤ ꯃꯁꯛ ꯐꯖꯗꯕꯤ ꯅꯨꯄꯤ ꯑꯍꯜꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯒ ꯂꯩꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯁꯛ ꯐꯖꯗꯕꯤ ꯅꯨꯄꯤ ꯑꯍꯜꯗꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯞꯆꯩ꯫ ꯑꯁꯨꯛ ꯇꯝꯊꯤꯕ ꯂꯥꯏꯕꯛ ꯑꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯍꯥꯛꯁꯤ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯈꯟꯖꯩ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯤ ꯑꯍꯜꯗꯨ ꯒꯨꯍꯥ ꯑꯃꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ꯫ ꯒꯨꯍꯥ ꯃꯌꯥꯁꯤꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯀꯞꯊꯣꯛꯂꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯈꯤ꯫ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯂꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤꯗꯨꯅ ꯍꯪꯂꯛꯏ, "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯤ?" ꯅꯨꯄꯤ ꯑꯍꯜꯗꯨꯅ ꯈꯨꯝꯃꯤ, "ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯕꯨ ꯁꯛ ꯊꯤ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯈ꯭ꯔꯦ꯫ ꯅꯕꯥꯅꯤ ꯈꯠꯅꯈꯤꯕꯒ ꯌꯥꯎꯕ꯭ꯔꯣ?" "ꯌꯥꯎꯗꯦ, ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯅꯤ." ꯑꯗꯨꯗꯒꯤ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯔꯕꯤ ꯅꯨꯄꯤꯗꯨꯅ ꯅꯨꯄꯤ ꯑꯍꯜꯗꯨꯒꯤ ꯃꯃꯥꯏꯗ ꯅꯥꯟꯕꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯐꯔꯦꯁꯦ, ꯅꯪ ꯌꯨꯝꯗ ꯍꯜꯂꯣ, ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯁꯥꯐꯔꯅꯤ, ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ." ꯅꯨꯄꯤ ꯑꯍꯜꯗꯨ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯂꯣꯏꯔꯒ ꯃꯍꯥꯛ ꯀꯥꯗ ꯇꯨꯝꯕ ꯆꯪꯂꯛꯄ ꯃꯇꯝꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜꯗꯨꯒꯤ ꯃꯃꯥꯡꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯎꯔꯦ꯫ ꯃꯃꯤꯗꯨ ꯑꯇꯩ ꯀꯅꯥꯒꯤ ꯅꯠꯇꯦ, ꯃꯍꯥꯛ ꯃꯁꯥꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛꯇꯨ ꯁꯛꯍꯦꯟꯕꯤ ꯐꯖꯕꯤ ꯑꯃ ꯑꯣꯟꯈꯤꯕꯗꯨꯗ ꯃꯍꯥꯛ ꯄꯨꯝꯃꯛ ꯍꯦꯛ ꯉꯛꯏ꯫ ꯃꯇꯨꯡꯗ ꯊꯨꯅꯃꯛ ꯃꯥꯒꯤ ꯄꯥꯎꯁꯤ ꯈꯨꯟꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯈꯤ꯫ ꯄꯥꯈꯪ ꯀꯌꯥꯅ ꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯅꯈꯤ꯫ ꯑꯔꯥꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯐꯖꯕꯗꯨꯅ ꯄꯨꯝꯁꯨꯝ ꯍꯦꯛ ꯁꯨꯝꯍꯠꯈꯤ꯫ ꯃꯇꯨꯡꯗ ꯃꯕꯨꯛ ꯐꯠꯇꯕ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯅꯨꯄꯤ ꯑꯍꯜꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯂꯥꯟꯖꯔꯦ, ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯍꯜꯗꯨꯅ ꯑꯍꯥꯟꯕꯗꯗꯤ ꯌꯥꯗꯦ, ꯑꯗꯨꯕꯨ ꯀꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯅꯨꯄꯤꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯕꯗꯤ ꯑꯩꯁꯨ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯂꯩꯃꯤꯟꯅꯒꯅꯤ." ꯋꯥꯐꯝꯗꯨꯗ ꯅꯨꯄꯥꯗꯨ ꯌꯥꯔꯦ, ꯑꯗꯨꯒ ꯃꯕꯥꯅꯤ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯑꯁꯣꯝꯗ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯁꯨ ꯏꯆꯝ ꯆꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯑꯣꯟꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥꯕꯨ ꯂꯪꯊꯣꯛꯂꯝꯕꯒꯤ ꯁꯥꯎꯅꯤꯡꯕꯒ ꯀꯂꯛꯄꯒ ꯂꯣꯏꯅꯃꯛ ꯄꯨꯜꯂꯦ꯫ ꯈꯨꯟꯗꯨꯒꯤ ꯅꯨꯄꯤꯁꯤꯡꯅ ꯉꯁꯥꯏꯒꯤ ꯒꯨꯍꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯁꯛ ꯐꯖꯍꯟꯕ ꯉꯝꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯒꯨꯍꯥꯗꯨꯗ ꯆꯠꯅꯕ ꯌꯥꯎꯅꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯁꯨ ꯂꯥꯏꯔꯦꯝꯕꯤꯗꯨ ꯊꯦꯡꯅꯔꯒ ꯃꯥꯕꯨ ꯍꯦꯟꯅ ꯁꯛ ꯐꯖꯍꯟꯅꯕ ꯈꯜꯂꯦ꯫ ꯑꯗꯨꯅ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯧꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯈꯨꯗꯤꯡꯃꯛ ꯈꯪꯉꯤ ꯎꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯀꯔꯤ ꯇꯧꯔꯦ ꯅꯍꯥꯛꯅ ꯀꯞꯂꯤꯕꯗꯤ?" ꯃꯇꯝꯗꯨꯗ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤꯗꯨ ꯂꯤꯕ ꯍꯧꯔꯛꯂꯦ꯫ ꯋꯥꯔꯤ ꯂꯤꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗꯨ ꯅꯥꯜꯂꯒ ꯁꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ, ꯌꯨꯝꯗ ꯍꯜꯂꯣ, ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯍꯜꯂꯛꯂꯒꯅꯤ." ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯅꯨꯄꯤꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯌꯨꯝ ꯌꯧꯕꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯤꯡꯁꯦꯜꯗ ꯌꯦꯡꯉꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯃꯥꯒꯤ ꯐꯖꯔꯝꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯥꯇꯣꯟꯗꯨ ꯐꯨꯠ 2 ꯁꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯥꯀꯣꯡꯁꯨ ꯔꯨꯃꯥꯜꯒꯤ ꯃꯇꯧꯒꯨꯝꯅ ꯏꯁꯨꯞ ꯁꯨꯞꯄꯦ꯫ ꯃꯥꯒꯤ ꯃꯃꯤꯠꯇꯨꯅ ꯄꯨꯈꯝꯃꯨꯛ ꯄꯥꯛꯊꯣꯛꯈ꯭ꯔꯦ꯫ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯁꯛꯇꯝꯗꯨ ꯃꯁꯥ ꯃꯊꯟꯇ ꯐꯥꯎꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯃꯥꯅꯁꯨ ꯃꯥꯕꯨ ꯃꯁꯛ ꯈꯪꯕꯤꯈꯤꯗ꯭ꯔꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯎꯕꯗ ꯑꯀꯤꯕ ꯄꯣꯛꯂꯦ꯫ ꯅꯨꯄꯤꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥ ꯊꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯆꯥ ꯊꯛꯇꯕꯗꯒꯤ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯒ꯭ꯔꯤꯛꯀꯤ ꯐꯨꯡꯒꯥꯋꯥꯔꯤ ꯄꯦꯟꯗꯣꯔꯥ ꯕꯣꯛꯁ꯫
Greek leibaki mamangai matamgi warini. Prometheus amasung Epimetheus kauba lai masin manau anikak lerami. Makhoi anida Greek ki lai mayamgi makok oiriba Zeus na sanga amadi taibang mi semnabagi thabak sinarami. Sanga amadi taibang mi semba loiraba kanda Prometheus na Epimetheus ta makhoi na semliba jiba mayam sida makhal makhagi gunsing kudol sing pukjal pikpa pukjal chauba matu masa mamay na singba kudol kaya yanthok ko haina sinarami. Epimetheus na jiba mayam duda mathang magi gun kudol singdu pitokibana mamay dadi miyoy bada pinanaba karimata lehodre. Maduda Prometheus na nungay taduna miyoy babu chap yung nalefalaga chatpangamhalami. Lai atay na miyoy babu nugsibadagi Prometheus na miyoy babu nugsibana yam na helami. Aduna Prometheus na Zeus ki manakta laklaga asum na hirami. O Zeus, miyoy bagi intham thagi matamda masabu lumanjanaba matu yaude. Ay makoy da may piba pami. Masina makoy gi amata ngayraba upay oygani. Ay koy na makoy bu sembani. Makoy gi hingjanaba labisi masi oygani khanjay. Zeus na kumi. May haibasidi lai ay koy kaktagini. Prometheus na. Adubu miyoy badi thot na ubani na may darkar oygani. Zeus na muhari ay wa makataningdre. Adudagi di Prometheus thorakle. Madugi matungda Prometheus na numittagi may lona laururaga miyoy bagi manakta puraklaga may gi kanaba amadi sisinapam loinamak takpirami. Mount Olympus hariba mapam masida Zeus amadi lai kaya marum silay. Mapam masidagi prithibigi lemaida Zeus na may macha kaya hauribadu urami. Masi uba matamda sauraba Zeus na Prometheus amadi Epimetheus ta para ama tambiragi haina khalli. Aduna Zeus na Hephaestus hariba maygi lai kuchu kulai sahaba khutsa haiba lai asigi manakta laklaga nupi ki saktam leibaki mitam amakak sahalami. Hephaestus na sana makup yauba turel gi lekhom peklaga ningthiraba nupi gi mitamdu sarami. Zeus na mitam adubu thawai hapire. Matungda Hephaestus na lai kaya kauraga nupi asigi magun hafalle. Lairembi Aphrodite na nupi aduda ningthiba amadi sumatpagi gun hapire. Lairembi Athena na asingba hapire. Hermes na liksanba hapire. Lairembi Hera na khangningba ikhawlangba hapire. Asumna lai kaya na magun kaya haplaba matungda Zeus na nupi asibu Pandora haina maming thole. Pandora si asukki matik ningthijay mahakbu hek ubamaktada ngawgadaba sakphamni. Asomda taibang mi marakta leiriba Prometheus na manaw Epimetheus ta asom na hirami. Inaw, ay nataruba tabak aduna Olympus ta leiriba laising sina ay koy diyang silakpa yay. Laising na piragpapot amata lawba yate ko. Epimetheus na kumi, ay loy na kangida. Masigi matong noong ma Prometheus laitraba matamda Zeus Epimetheus ki manakta laki. Aduga Pandora bu saktakle. Epimetheus Pandora gi phajabana pungaw hek ngawki. Makoy animag amana amabu sumat na kre. Asumna Pandora mapam asida lehoduna Epimetheus ka nungsinaraktuna makoy ani luhong na bawarip na re. Makoy ani gi luhong numit aduda Zeus lai. Aduga phajaraba upumacha amakak Pandora da kudol oina pirami. Aduga asumna Pandora da hairami. Upu asigi manungda yauribasi angakpa ngaktani. Makoy si mamal yamlaba ngaktani. Aduna nangna masi sukhang hangduklugano. Matungda Pandora amasung Epimetheus na upumasa adubu sagay amada thagatlaga thamkre. Numit kaya ni hokre. Pandora upudugi manungda kari yauribagi haibasi khangningmana masadu leitaramde. Pandora gi mataudu mathaktagi Zeus amasung magi lairembi Hera na loinamak uri. Hera na hairi. Pandora si numit khudingi magi wakal si honglakle. Zeus na amuk hairi. Mahak mamay thangdadi upu si soidana hanglagani. Nongmadi Epimetheus leitaba numit amada Pandora na upu machadugi manungda kari yauribagi haibadu khangningmanbana upudu sagaidagi lautharami. Upudu pairaga tapna ni aduga manakongna napsilaga makhol tarami.
Manungdagi kanagumba amana sirol tawbagi makholgumba amakak tarammi. Khonjel amana hairei. Pandora akhoi bukallo. Madu tabada Pandora swai lawi. Matam maduda khonjel amana amuk sirol tawbagum hairei. Aigi machu singsi umarakta paidingle. Maduda Pandora na hangi. Kanano manung deori base. Khonjel amana kumla upusi hango aduga yengo. Pandora na amuk adubu madu ating balay. Manung dagi khonjel amana amuk hairei. Nangbu manung deori base karimata khangindro. Pandora na khangningi. Khonjel duna adudi hanglodana. Pandora upu adugi sanagi mari adu lauthoklaga upu dugi makhumdu khajiktang haidokpa matamda hek tabada akibagi khonjel law khongbagi khonjel pikna tarai. Upu dugi makhumdu hek hangdokpaga amuba masa panba mayam amakhak maikhu oi manil oi akiba khonjelda law khonglaga paithorakki. Matamaduda Pandora na ithak thak na hangi. Nakhoi kana no. Masa panba amuba manil oina tawba amana asumna hairei. Ai kalakpa haiba thawai duni. Mahakna awaba aduga amasina tukachaba masina ana ayek aduga amasina minambani. Madu taba matamda Pandora pakhatna lauraga upugi makhumdu gam launa lonsilli. Adubu mahakna khumjilliba matamadu thengba haibadu oikhre. Akiba phanglaba thawai mayamdu khekna law khonglamlaga koina pairamlaga paithokre. Makhoina paikhibagi lambi adu maikhu oi kari oi lehowi. Pandora na laukhibagi makholdu taba matamda Epimetheus su taraduna chinsilai. Aduga kari tawrbagi haina hangi. Pandora na khumi. Aina upudu hangduknure sangsargi phattaba thawai mayamdu loinamak nanthoklaga paikre. Epimetheus na onthokpani Zeus na hanglugono hairambadu nangna hangluraba. Pandora na kapna ai lanjare. Matamaduda Prometheus su taraduna mafamaduda changlai. Aduga hairei. Nangna lale haijarabasu haujikti madugi kanaba leitre. Aina miyoibagidamak tawriba mayamsi nangi apangba thong amana loinamak manghalle. Pandora upudu kanna paisilaga kapli. Matamaduda ikhang khanghaudana sana machugi maingal amakhak upu makhumgi karaktagi thorai. Pandora na hairei. Manungda karino mayaure. Epimetheus na sauna laurai. Phatabi lamhenbi madu hangdukanu. Pandora ikhau langmana masadu thumatkhibana aki akhang karimata leitre. Aduna hairei. Aibu nahakna thingba ngamloi. Asi haiduna upudugi makhumdu sat hangdokhi. Matamduda sana machugi phajakraba kurak amakhak paithorai. Pandora na hangi. Nahakti karino. Kurak tuna khumlai. Ai asani. Asa aina leriba makhai waraba punsibu mangal pibi. Ai haujikti thuna mayamgi matung inadaba yade. Asumna hairamlaga asadu phatraba thawai kayana pairaga chatkhiba lambi adomda chatkre. Numit asidagi hauraduna taibang miyoibana oidaba ngangba khatna chainaba nungsinadaba kaya hairakki. Awa ana kaya taibang miyoibada taba hauki haina Greek ki thajanabi amakhak lei. Haujik amuk taminarasi posangbam lamnganbigi laireibakki ningthibi. Mamangaida khulamada ningthem kauba nupa ama leirami. Ningthemgi ni haibada hanna yengbada kanasu leiramde. Ningthemna magi lairaba koknanaba kari tausigi haina asum khalakpa matamda thangnaba khulda chatlaga masaga chanaba mahi ama tamnuragi haina khalami. Aduna ningthemna mayum thadoklaga thangnaba khul tamna chakyom ama puraga chatlammi. Ningthem asum lakpa matamda lobuk amakhak yoraklami. Lobuk asi heklan thokpaga thangnaba khul yogadabani. Ningthem lobuk si lalaga chatpa matamda wainu amakhak makhongdu soklaga tarammi. Ningthemna wainu asibu hanna yengdana chatpa ngamlamde. Maram aduna ningthemna wainu dubu lokhatlaga mayumlomda amuk halakhi.
ꯃꯌꯨꯝ ꯌꯧꯔꯕꯗ ꯅꯤꯡꯊꯦꯝꯅ ꯁꯣꯛꯂꯕ ꯋꯥꯏꯅꯨ ꯑꯗꯨꯒꯤ ꯃꯈꯣꯡꯗꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯋꯥꯏꯅꯨꯕꯨ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯕꯤꯔꯕꯗ ꯋꯥꯏꯅꯨꯒꯤ ꯃꯈꯣꯡ ꯑꯁꯣꯛꯄꯗꯨ ꯐꯔꯛꯂꯝꯃꯤ꯫ ꯋꯥꯏꯅꯨ ꯅꯥꯕ ꯐꯔꯕꯗ ꯅꯤꯡꯊꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯤꯡꯊꯦꯝ, ꯅꯍꯥꯛꯀꯤ ꯁꯦꯕꯥꯗ ꯑꯩ ꯄꯦꯜꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯥꯕ ꯐꯔꯕꯅꯤꯅ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ." ꯅꯤꯡꯊꯦꯝꯗꯤ ꯋꯥꯏꯅꯨꯅ ꯑꯁꯨꯝꯅ ꯃꯤꯔꯣꯜ ꯉꯥꯡꯂꯛꯄꯁꯤꯗ ꯌꯥꯝꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯋꯥꯏꯅꯨꯅ ꯃꯌꯥꯗꯒꯤ ꯊꯩꯕꯣꯡ ꯃꯔꯨ ꯑꯃꯈꯛ ꯑꯣꯊꯣꯔꯛꯂꯒ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯅꯤꯡꯊꯦꯝ, ꯅꯪꯅ ꯊꯩꯕꯣꯡ ꯃꯔꯨ ꯑꯁꯤꯕꯨ ꯊꯥꯖꯤꯜꯂꯨ꯫ ꯅꯪ ꯃꯁꯤꯒꯤ ꯃꯄꯥꯜꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯐꯪꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯋꯥꯏꯅꯨꯗꯨ ꯄꯥꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯊꯩꯕꯣꯡ ꯃꯔꯨ ꯑꯗꯨꯕꯨ ꯂꯧꯈꯠꯂꯒ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ "ꯑꯁꯨꯛ ꯀꯨꯏꯅ ꯊꯕꯛ ꯁꯨꯔꯛꯄ ꯑꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯩꯕꯣꯡ ꯃꯔꯨꯁꯤꯅ ꯅꯨꯡꯉꯥꯏꯍꯟꯗꯧꯔꯤꯕꯅꯣ?" ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯃꯕꯨꯛꯅꯤꯡꯗꯗꯤ ꯊꯩꯕꯣꯡ ꯃꯔꯨ ꯑꯁꯤꯕꯨ ꯊꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯊꯩꯕꯣꯡ ꯃꯔꯨ ꯑꯁꯤꯕꯨ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯒ ꯅꯤꯡꯊꯦꯝꯅ ꯉꯔꯥꯡ ꯊꯥꯔꯝꯕ ꯊꯩꯕꯣꯡ ꯃꯔꯨ ꯑꯗꯨꯕꯨ ꯀꯝꯗꯧꯔꯤꯒꯦ ꯍꯥꯏꯅ ꯌꯦꯡꯕ ꯌꯦꯅꯈꯥꯔꯣꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯅꯤꯡꯊꯦꯝ ꯉꯛꯄꯗ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯉꯔꯥꯡꯇ ꯊꯥꯔꯝꯕ ꯊꯩꯕꯣꯡ ꯃꯔꯨꯗꯨ ꯉꯁꯤꯗꯤ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯑꯣꯏꯅ ꯍꯧꯔꯒ ꯂꯩꯔꯝꯂꯦ꯫ ꯅꯤꯡꯊꯦꯝ ꯉꯛꯅ ꯉꯛꯅ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯩꯕꯣꯡ ꯑꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯃꯈꯨꯠꯅ ꯄꯥꯏꯔꯨꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯅ ꯄꯥꯏꯔꯨꯕ ꯊꯩꯕꯣꯡ ꯑꯗꯨꯒꯤ ꯃꯁꯥꯗꯨ ꯃꯊꯛꯂꯣꯝꯗ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯊꯩꯕꯣꯡ ꯃꯁꯥ ꯑꯁꯤꯅ ꯋꯥꯡꯈꯠꯈꯤꯕꯗ ꯅꯤꯡꯊꯦꯝꯁꯨ ꯌꯥꯎꯈꯤꯔꯝꯃꯤ꯫ ꯊꯩꯕꯣꯡ ꯃꯁꯥ ꯑꯁꯤ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯄꯅ ꯂꯩꯆꯤꯜꯒꯤ ꯃꯊꯛ ꯌꯧꯔꯕꯗ ꯂꯦꯞꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ ꯅꯤꯡꯊꯦꯝ ꯊꯩꯕꯣꯡ ꯃꯁꯥ ꯑꯗꯨꯗꯒꯤ ꯌꯥꯜꯂꯤꯕ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯂꯒ ꯂꯩꯆꯤꯜ ꯃꯊꯛ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇ ꯂꯥꯛꯄꯅ ꯃꯍꯥꯛꯅ ꯀꯟꯕꯤꯈꯤꯕ ꯋꯥꯏꯅꯨꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯋꯥꯏꯅꯨ ꯑꯁꯤꯅ ꯅꯤꯡꯊꯦꯝꯗ ꯍꯥꯏꯔꯛꯏ, "ꯅꯤꯡꯊꯦꯝ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ?" ꯅꯤꯡꯊꯦꯝꯅ ꯈꯨꯝꯃꯤ, "ꯃꯐꯝ ꯑꯁꯤꯕꯨ ꯀꯔꯤ ꯀꯧꯕꯒꯦ?" ꯃꯗꯨꯗ ꯋꯥꯏꯅꯨꯅ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯑꯁꯤ ꯂꯥꯏꯔꯩꯕꯥꯛꯅꯤ." ꯂꯥꯏꯔꯩꯕꯥꯛꯅꯤ ꯍꯥꯏꯕꯗꯨꯗ ꯅꯤꯡꯊꯦꯝ ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯄꯥꯈꯠꯂꯦ ꯍꯥꯏꯕꯁꯤ ꯋꯥꯏꯅꯨꯅ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯋꯥꯏꯅꯨꯅ ꯅꯤꯡꯊꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯋꯥꯔꯨꯒꯅꯨ, ꯅꯪꯒꯤ ꯁꯥꯐꯅꯕ ꯂꯝꯕꯤꯗꯨ ꯑꯩꯅ ꯁꯤꯟꯒꯅꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯅꯤꯡꯊꯤꯕꯤ ꯍꯌꯦꯡ ꯂꯨꯍꯣꯡꯒꯗꯧꯔꯤ꯫ ꯑꯩ ꯅꯤꯡꯊꯤꯕꯤꯒꯤ ꯃꯅꯥꯏꯅꯤ꯫ ꯅꯤꯡꯊꯤꯕꯤꯗꯤ ꯈꯣꯌꯨꯝ ꯂꯥꯏ ꯑꯃꯠꯇꯗ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ꯫ ꯃꯥꯗꯤ ꯇꯥꯏꯕꯪ ꯃꯤꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯕꯨ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯑꯩꯕꯨ ꯃꯥꯒꯤ ꯕꯣꯔ ꯂꯧꯔꯨꯅꯕ ꯊꯥꯔꯛꯄꯅꯤ꯫ ꯑꯩꯅ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯤꯡꯊꯦꯝ ꯅꯍꯥꯛꯄꯨ ꯊꯦꯡꯅꯔꯦꯗꯅ." ꯅꯤꯡꯊꯦꯝ ꯋꯥꯏꯅꯨꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯁꯥꯐꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯋꯥꯏꯅꯨꯗ ꯍꯥꯏꯔꯛꯏ, "ꯑꯩ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ꯫ ꯑꯩ ꯏꯇꯤꯛ ꯏꯄꯥ ꯆꯥꯖꯗꯦ꯫ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ." ꯋꯥꯏꯅꯨꯅ ꯅꯤꯡꯊꯦꯝꯕꯨ ꯊꯦꯝꯂꯒ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯅ ꯇꯧꯒꯗꯕ ꯂꯣꯏꯅꯃꯛ ꯈꯪꯂꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯤꯡꯊꯤꯕꯤꯒ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯏꯅꯨꯒ ꯂꯣꯏꯅꯅ ꯅꯤꯡꯊꯤꯕꯤꯒꯤ ꯏꯔꯨꯖꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯋꯥꯏꯅꯨꯅ ꯅꯤꯡꯊꯦꯝꯕꯨ ꯅꯤꯡꯊꯤꯕꯤꯒꯤ ꯁꯥꯟꯅꯐꯝ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯠꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯂꯣꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯏꯅꯨꯗꯨ ꯅꯤꯡꯊꯤꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯅꯤꯡꯊꯦꯝ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯂꯌꯥꯝ ꯄꯨꯝꯕ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯄꯨꯟꯅ ꯇꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯕꯣꯔ ꯑꯗꯨꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀꯩꯅꯥꯅ ꯏꯁꯤꯡꯗ ꯏꯔꯨꯞꯄ ꯑꯁꯤ ꯂꯩꯔꯩꯕꯥꯛꯀꯤ ꯑꯣꯏꯅ ꯆꯠꯅꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ ꯐꯖꯔꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯃꯥꯒꯤ ꯏꯔꯨꯖꯐꯝ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ꯫ ꯕꯣꯔ ꯌꯥꯎꯅ ꯂꯌꯥꯝ ꯄꯨꯝꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ ꯄꯨꯈ꯭ꯔꯤ ꯃꯌꯥꯏ ꯑꯗꯨꯗ ꯀꯨꯝꯂꯒ ꯏꯔꯨꯞꯂꯝꯃꯤ꯫ ꯏꯔꯨꯞꯄ ꯂꯣꯏꯔꯒ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯦꯝꯁꯨ ꯐꯥꯎꯒꯠꯂꯛꯂꯒ ꯅꯤꯡꯊꯤꯕꯤꯒꯤ ꯈꯨꯖꯦꯡꯗꯨ ꯇꯥꯞ ꯄꯥꯏꯔꯨꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯂꯌꯥꯝ ꯄꯨꯝꯕꯗꯨ ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯈꯨꯖꯦꯡ ꯄꯥꯏꯔꯨꯔꯕ ꯅꯤꯡꯊꯤꯕꯤ ꯈꯣꯌꯨꯝ ꯂꯥꯏꯗ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯂꯌꯥꯝ ꯄꯨꯝꯕꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯅ ꯅꯤꯡꯊꯦꯝꯕꯨ ꯃꯥꯒꯤ ꯊꯣꯡꯁꯪꯕꯗꯨꯗ ꯍꯥꯠꯍꯟꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯤꯕꯤꯅ ꯃꯄꯥꯕꯨꯡ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯅꯤꯡꯊꯦꯝꯕꯨ ꯍꯥꯠꯂꯕꯗꯤ ꯃꯍꯥꯛꯁꯨ ꯃꯊꯟꯇ ꯁꯤꯖꯒꯅꯤ ꯍꯥꯏꯔꯝꯃꯤ꯫
ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯗꯨ ꯅꯤꯡꯊꯦꯝꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝꯒ ꯅꯤꯡꯊꯤꯕꯤꯒ ꯂꯨꯍꯣꯡꯂꯒ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯎꯟꯄꯣꯠ ꯑꯣꯏꯅ ꯄꯤꯔꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯍꯜꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯤꯡꯊꯦꯝ ꯋꯥꯏꯅꯨꯒꯤ ꯃꯇꯦꯡꯅ ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯅꯤꯡꯊꯤꯕꯤꯒ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫